Manipuri Wari Pambi Channel na tabiribo pumnamakpu amuh hana taram nokchari ngasisu mayamgi ngaihak pothananabagidamag anauba Manipuri wari masa makhaktang puduna lakchari wari masa sige maming makeup thokpa wari masa se amuk ngaihak taminarasai ningthamthagi matamni numit mayum yang na sangba panthani nong manungthilgi matamda nupi masa anikak parap school dagi halai nong madol thaki mangani pan bathajasu nanghoraroi matagum leisilgi inapi haidoktuna angang ani adubu yengladuna matung koin inaraklami angang nupi masa ani adusu wari sana lakhibana mayum yaukiba khangaude chansanna ngasai bembem makoi ani na sana khiba wari singado masu mathwai nungaitaduna mama ta tamla ita sansan nangi di nama laibani na yamna nungairamgani school dagi hankhraga chak charaga sanaba amuk thorakani aigi di kadai imaton khoi mayamna sabagi lukhak sagum mayam amani paiduna lairamgadawriba chak charaga madu singado aina loina mak phenglugadawribani aduga sanaba su thabiroi school karamdai desu nangboi nangdaboi sak thongnanaba ising maising khonghambun ising na singba singado punamak sokchilam libani amatang hek tawramdabada aigi sak phawwa hapiram loi dawribani ita bembem nangi wari se taraga aisu thawai amna nungaite nakhoi namaton se phanmanna su phate he masana pokchaba masana pibudi thabak amatta faina tana yungna khungal haning ponte matam chuppada make semdun leihengani hayeng ta luhonggadawribi leisabigum nang karam haina khangibano o uye mit palabanina yena kha thangnariba sibu karigi khangloidage o adudi nang aigi tawdo huran duna yenglamli boire ang nangi damak aise huran bi oiraba su fare ado nang horen sanabadi thokpiraktabadi ade ko angko ita ai sanaba tholgaroida horen imato na ngangani nang saunu kaisu ngang loise akhoi hauji angang oingei da sana haudana karamba matamda sana doino adubudi aisu sananingi bani yadadana tawribani ita aisu aigi misang leitadana tawribani ita aise nung anigi marakta haibadu oire nangi khalluraga sanabasu lakningi adugane imaton gi khalluraga lakpa ngamloidawri misang oiminasi haiba nangna sanaba lakani hairabadi nangi thabak singado aisu yobigene masanu pi sansanna tamliba wari ado taraga ngobi tona masabu thagaladuna hairai aduni dana isa adi maramo mamagi wahi ado da harauduna sansanna wari makha tarai ima bembem do mama tona dunya amno otpiba male magi wari singa se tawbada mamitagi sintharakiba pirangdo aina nungaitaduna taithok piramibani namanaba tinaba haibadudi adumna tawgadabani adugane loina na nangine lairik pabasu matam manghalloidabani ko asumna ngaubiton mama masado wari sanarami haina thiba matung ina wangaktuna sansana bembemgi thabakta yaubirami mama to na thaudaba thabak khudingmak amata sithadana makhoi ani punna sumina duna loisilaga nungthilgi matamda hek sanaminai nongmadi sansanna kanna kaurakpaduda bembem su thabak singado hathu tawrami kaubadagi mama to na hairamba thabak ama tawramdana sanafamda laklami numito khongna ama thangalaga segai kauduna song duna sanaba kutkuta haiba masana do sanarami mayam sanabanina wa lauduna khara dilanglami angang singado maraibak thiba haibaduni makhoigi langbado taduna bembembu thiba lakliba asangbi ado sanariba adugi maigairom da laklami angang ani ado mihundung launarami asangbina lauraklami bembem yaubra hairamba thabakti tawramdana sanaba satpra haibabu khangani ngasidi adudagi asangbina pairakliba saisang ado urlaga sensilakpado ubada sanaramba angang singado kiduna magi mathwai hingnanaba mana thokpa senarami mayam senabaduda sansanga bembemga
ꯊꯦꯡꯒꯥꯏꯅꯕꯗ ꯆꯟꯆꯟꯒꯤ ꯃꯤꯊꯛꯀꯤ ꯄꯤꯁꯨꯝ ꯑꯗꯣ ꯀꯥꯏꯔꯝꯃꯤ꯫ ꯆꯟꯆꯟꯁꯨ "ꯑꯣ ꯏꯃꯥ ꯁꯤꯔꯦ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯣ ꯃꯈꯨꯠ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯆꯦꯟꯕꯗꯤ ꯇꯣꯛꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯀꯞꯈꯣꯜ ꯑꯗꯨꯅ ꯉꯧꯕꯤꯇꯣꯟꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯅ ꯊꯣꯡꯒꯥꯜꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯊꯧꯗꯣꯛꯇꯣ ꯑꯁꯪꯕꯤꯅ ꯊꯣꯛꯍꯟꯕꯅꯤ ꯈꯪꯕꯗꯒꯤ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯆꯥ ꯁꯣꯛꯂꯨꯕ ꯁꯟꯕꯤꯅ ꯀꯔꯤ ꯍꯦꯟꯖꯔꯨꯒꯅꯤ ꯃꯇꯥꯒꯨꯝꯅꯤ꯫ ꯉꯧꯕꯤꯇꯣꯟꯁꯨ ꯃꯆꯥ ꯁꯣꯛꯂꯛꯄ ꯀꯧꯕꯅꯤꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯈꯤꯗ꯭ꯔꯦ꯫ ꯄꯣꯛꯇꯕ ꯃꯆꯥꯅꯤꯅ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯨꯒꯅꯤ? ꯂꯩꯕꯨꯡꯅ ꯁꯥꯕ ꯁꯟ ꯃꯣ ꯈꯣꯡꯕ꯭ꯔꯥ ꯍꯥꯏꯅꯕꯨ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗꯀꯣ꯫ ꯌꯥꯝꯅ ꯄꯦꯟꯅ ꯋꯥꯍꯩꯒꯤ ꯃꯆꯤꯅ ꯗꯪ ꯋꯥꯏꯔꯨꯏ ꯑꯃꯁꯨ ꯇꯤꯡ ꯄꯥꯜꯂꯝꯃꯤ꯫ ꯃꯤꯅ ꯃꯈꯩ ꯐꯪꯂꯒ ꯁꯥꯎꯕ, ꯂꯥꯏꯅ ꯃꯈꯩ ꯐꯪꯂꯒ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯪꯕꯤ ꯑꯗꯣ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ꯫ ꯎꯃꯥꯏꯕꯤꯅ ꯌꯦꯅꯥꯎ ꯂꯥꯛꯄꯒꯨꯝ ꯍꯨꯠ ꯄꯥꯏꯁꯤꯜꯂꯒ ꯃꯆꯥꯒꯤ ꯃꯤꯀꯞꯈꯣꯜꯗ ꯄꯨꯟꯁꯤꯟꯒꯅꯤ ꯀꯥꯎꯔꯕ ꯉꯧꯕꯤꯇꯣꯟꯒꯤ ꯏꯐꯥ ꯐꯥꯔꯕ ꯃꯁꯝ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯇꯨꯅ ꯍꯨꯔ ꯍꯨꯔ ꯍꯥꯏꯔꯛꯏ꯫ ꯉꯧꯕꯤꯇꯣꯟꯁꯨ ꯑꯃꯗꯨꯒꯤ ꯃꯈꯨꯖꯦꯡ ꯑꯗꯣ ꯃꯌꯥꯅ ꯀꯟꯅ ꯍꯦꯛ ꯆꯤꯛꯂꯝꯃꯤ꯫ ꯃꯗꯨꯇꯗ ꯃꯁꯝ ꯑꯗꯣ ꯊꯥꯗꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯠꯅꯕꯗꯣ ꯆꯥꯅꯃꯛꯀꯤ ꯀꯨꯝꯃꯩꯗꯨ ꯃꯉꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯅꯤ ꯑꯗꯣ ꯁꯝꯕꯜ ꯋꯥꯡꯅ ꯋꯥꯡꯅ ꯈꯥꯗꯨꯅ ꯆꯪꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗꯤ ꯑꯍꯜꯁꯤꯡ ꯎꯗ꯭ꯔꯤꯉꯩꯗ ꯍꯨꯔꯥꯟ ꯍꯨꯔꯥꯟꯗꯨꯅ ꯇꯤꯟꯅꯕ ꯇꯣꯛꯂꯝꯗꯦ꯫ ꯕꯦꯝꯕꯦꯝꯒꯤ ꯃꯃꯥꯇꯣꯟ ꯑꯁꯪꯕꯤꯁꯦ ꯃꯍꯥ ꯂꯥꯏ ꯍꯣꯔꯤꯅꯤ꯫ ꯃꯤꯅ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯕ ꯅꯠꯇꯦ, ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯤꯅꯤ꯫ ꯃꯁꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯁꯅꯥꯕꯤꯅ ꯑꯇꯥꯡꯕ ꯂꯅꯥꯏ ꯂꯤꯡꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯄꯣꯛꯇꯕꯤ ꯃꯆꯥꯅꯨꯄꯤ ꯕꯦꯝꯕꯦꯝꯕꯨꯅ ꯈꯨꯡꯒꯪꯒꯤ ꯑꯣꯖꯥꯁꯨ ꯁꯨꯅ ꯂꯩꯇꯕ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯍꯜꯂꯝꯃꯤ꯫ ꯕꯦꯝꯕꯦꯝꯒ ꯁꯅꯥꯕꯤꯒꯁꯦ ꯂꯦꯡꯒꯥ ꯑꯃꯠꯇꯅꯤ꯫ ꯁꯅꯥꯕꯤꯗꯒꯤ ꯕꯦꯝꯕꯦꯝꯅ ꯊꯥꯁꯤꯡꯗ ꯈꯔ ꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯍꯤ 12 ꯐꯥꯖꯔꯤꯕ ꯀ꯭ꯂꯥꯁ 7ꯗ ꯇꯝꯂꯤꯕꯤꯅꯤ꯫ ꯅꯣꯡꯃ ꯕꯦꯝꯕꯦꯝ ꯃꯅꯥꯎꯅꯨꯄꯤ ꯁꯅꯥꯕꯤꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯀꯨꯝꯃꯩ ꯑꯃꯗ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯅꯣꯡꯃꯗꯣꯜꯒ ꯂꯩꯈꯥꯒ ꯈꯦꯠꯅꯕ ꯐꯤꯖꯣꯜ ꯑꯗꯣ ꯎꯕꯗ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨꯅ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯐꯤꯔꯣꯜ ꯁꯦꯠꯍꯟ ꯆꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯄꯣꯛꯇꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯃꯤꯅ ꯑꯃꯟꯕ ꯑꯇꯥ ꯑꯇꯨꯁꯤꯡ ꯁꯦꯠꯍꯟ ꯆꯥꯍꯜꯂꯤꯁꯤꯕꯨ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯊꯃꯣꯏꯅꯣ? ꯑꯇꯥꯡꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯍꯣꯡꯕ ꯑꯍꯥꯟꯕ ꯑꯃꯇꯪꯗꯤ ꯂꯩꯕꯤꯗꯨꯅ ꯁꯦꯠꯍꯟꯕꯤꯕ ꯌꯥꯕꯅꯤ꯫ ꯑꯃꯅ ꯀꯦꯕꯗ ꯃꯆꯨꯝ ꯇꯥꯔꯦ, ꯑꯗꯨꯒ ꯑꯃꯅ ꯃꯐꯤ ꯐꯥꯎꯕ ꯑꯍꯟꯕ ꯁꯦꯠꯆꯕ ꯐꯪꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯁꯅꯥꯕꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯉꯥꯡꯅꯍꯧꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯃꯥꯗ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯃꯊꯧ ꯃꯋꯥ ꯂꯩꯇꯕꯗ ꯃꯈꯣꯏꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯕꯤꯔꯤꯕ꯭ꯔꯣ? ꯌꯥꯝꯅ ꯅꯨꯡꯁꯤꯔꯒ ꯃꯈꯣꯏ ꯑꯍꯥꯟꯕ ꯑꯃ ꯍꯦꯛ ꯂꯩꯗꯨꯅ ꯊꯣꯟꯕꯤꯌꯨ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯃꯤꯅ ꯉꯥꯡꯅꯍꯧꯕꯗꯣ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯉꯁꯤꯗꯒꯤ ꯆꯤꯆꯦꯒ ꯐꯤꯖꯣꯜ ꯃꯥꯟꯅꯗ꯭ꯔꯕꯗꯤ ꯑꯩ ꯃꯄꯥꯟ ꯀꯥ ꯑꯃꯠꯇ ꯊꯣꯛꯂꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯗꯨꯅ ꯁꯅꯥꯕꯤꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯁꯅꯥꯕꯤꯒꯤ ꯋꯥꯗꯣ ꯑꯁꯪꯕꯤꯅ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯇꯥꯕꯤꯗꯅ ꯃꯥꯒꯤ ꯄ꯭ꯔꯣꯛ ꯁꯣꯟꯕꯗꯣ ꯂꯦꯞꯂꯝꯗꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗ ꯁꯦꯠꯍꯟꯅꯤꯡꯕ ꯐꯤꯖꯣꯜ ꯁꯦꯠꯍꯟꯒꯅꯤ꯫ ꯃꯣꯏꯒꯤ ꯃꯊꯧ ꯂꯩꯕ꯭ꯔꯣ? ꯌꯥꯝꯅ ꯃꯤꯀꯥꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯁꯅꯥꯕꯤ ꯑꯉꯥꯡꯃꯛ ꯑꯣꯏꯖꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤ꯫ ꯑꯣꯏꯅꯝꯗꯤ ꯈꯔ ꯀꯜꯂꯤ꯫ ꯃꯇꯥ ꯑꯃꯒꯤ ꯑꯉꯥꯡꯅꯤ꯫ ꯃꯥꯅ ꯅꯤꯡꯕꯗꯣ ꯊꯨꯡꯗꯕ ꯌꯥꯗꯦ꯫ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯧ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯇꯨꯡꯗꯅꯤ꯫ ꯕꯦꯝꯕꯦꯝ ꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯣ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯃꯤꯅ ꯆꯤꯔꯛ ꯍꯣꯗꯕ ꯃꯈꯩ ꯆꯠꯅꯔꯤ꯫ ꯆꯟꯆꯟꯁꯨ ꯃꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯕꯦꯝꯕꯦꯝꯕꯨ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯨꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯟꯆꯟꯅ ꯂꯥꯛꯄꯗꯨꯗ ꯕꯦꯝꯕꯦꯝꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯅꯥꯕꯤꯗꯁꯨ ꯍꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯁꯅꯥꯕꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯆꯟꯆꯟꯅ ꯍꯪꯂꯝꯃꯤ, ꯁꯅꯥꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯊ꯭ꯋꯥꯏ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤꯁꯤꯅ? ꯉꯁꯤꯁꯦ ꯕꯣꯔ ꯅꯨꯃꯤꯠꯅꯦ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ? ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯨꯁꯤ꯫ ꯁꯅꯥꯕꯤꯅ ꯆꯟꯆꯟꯗ ꯃꯆꯦ ꯕꯦꯝꯕꯦꯝꯒ ꯃꯇꯥ ꯁꯥꯟꯅꯕꯗꯨꯗ ꯆꯤꯆꯦ ꯏꯇꯥ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯤꯆꯦ ꯏꯇꯥ, ꯕꯣꯔ ꯅꯨꯃꯤꯠꯄꯨ ꯀꯔꯤꯒꯤ ꯆꯠꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ?
ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯄꯨꯖꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯍꯟꯕ ꯐꯤꯔꯣꯜ ꯂꯩꯕꯤꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯆꯤꯆꯦ ꯕꯦꯝꯕꯦꯝꯒꯤꯗꯤ ꯂꯩꯕꯤꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯆꯤꯆꯦꯅ ꯑꯃꯟꯕ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯑꯩꯅ ꯀꯔꯝꯅ ꯑꯍꯟꯕ ꯐꯤꯔꯣꯜꯁꯤ ꯁꯦꯠꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯀꯞꯂꯤ ꯀꯞꯂꯤ ꯁꯅꯥꯕꯤꯅ ꯄꯥꯎꯈꯨꯝꯂꯛꯏ꯫ ꯑꯗꯨꯏꯗꯤ ꯆꯨꯝꯃꯤꯅꯦ ꯁꯅꯥꯕꯤ, ꯑꯩꯈꯣꯏꯅ ꯑꯍꯟꯕ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯏꯇꯥ ꯕꯦꯝꯕꯦꯝꯅ ꯑꯃꯟꯕ ꯁꯦꯠꯄꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯆꯤꯆꯦ ꯏꯇꯥ, ꯅꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯨꯔꯣ, ꯑꯩꯗꯤ ꯉꯁꯤ ꯆꯠꯂꯔꯣꯏꯒꯦ꯫ ꯉꯁꯥꯏ ꯃꯈꯩ ꯕꯦꯝꯕꯦꯝꯗꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯅꯥꯎ ꯁꯅꯥꯕꯤ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯔꯣꯏ꯫ ꯅꯠꯇꯦ ꯆꯤꯆꯦ, ꯅꯈꯣꯏ ꯑꯅꯤꯗꯤ ꯆꯠꯇꯕ ꯌꯥꯗꯦ, ꯍꯣꯔꯦꯟ ꯏꯃꯥꯅ ꯇꯥꯔꯒ ꯑꯩꯅ ꯆꯠꯍꯟꯗ꯭ꯔꯤꯕꯅꯤ ꯍꯥꯏꯒꯅꯤ, ꯁꯔꯩ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯉꯥꯡꯕꯤꯔꯛꯀꯅꯤ, ꯆꯤꯆꯦꯕꯨꯁꯨ ꯐꯨꯕꯤꯒꯅꯤ, ꯃꯗꯣ ꯅꯅꯥꯎꯅ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯤꯍꯨꯜ ꯅꯈꯣꯏ ꯑꯅꯤꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯁꯅꯥꯕꯤꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯕꯦꯝꯕꯦꯝꯒ ꯆꯟꯆꯟꯒꯗꯣ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯟꯆꯟꯅ ꯑꯆꯤꯛꯄꯗꯣ ꯊꯨꯒꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯎꯔꯦꯀꯥ, ꯑꯩ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯃ ꯐꯪꯂꯦ꯫ ꯀꯔꯤ ꯕꯨꯙꯤ ꯂꯧꯁꯤꯡꯅꯣ ꯑꯗꯨꯗꯤ? ꯍꯥꯏꯔꯣ ꯇꯥꯁꯤ꯫ ꯕꯦꯝꯕꯦꯝꯒ ꯁꯅꯥꯕꯤꯒꯅ ꯇꯟꯖꯥ ꯑꯃꯠꯇꯗ ꯍꯪꯂꯛꯏ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯨꯔꯤꯠꯁꯦ ꯉꯁꯤ ꯏꯇꯥ ꯕꯦꯝꯕꯦꯝꯅ ꯂꯤꯠꯂꯁꯅꯨ, ꯑꯗꯨꯒ ꯅꯆꯤꯟ ꯅꯅꯥꯎ ꯆꯠꯃꯤꯟꯅꯔꯨꯔꯣ ꯉꯁꯤꯁꯦ꯫ ꯍꯌꯦꯡꯅ ꯁꯅꯥꯕꯤ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯔꯁꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯏꯃꯥꯅ ꯀꯅꯥꯃꯠꯇꯗ ꯉꯥꯡꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯂꯤꯟꯁꯨ ꯁꯤꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤꯌꯦ꯫ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯅ ꯏꯃꯨꯡꯗ ꯉꯥꯡꯅꯔꯤꯕꯗꯣ ꯑꯣꯛꯇ꯭ꯔꯕꯤ ꯃꯃꯥ ꯐꯠꯇ꯭ꯔꯕꯤ ꯑꯁꯪꯕꯤꯅ ꯊꯣꯡ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯇꯥꯔꯝꯕꯅꯤ꯫ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ, ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯅꯨꯡꯒꯨꯝ ꯀꯜꯂꯕ ꯊꯃꯣꯏ ꯑꯗꯣ ꯄꯦꯊꯔꯛꯂꯦ꯫ ꯏꯆꯥ ꯃꯤꯆꯥ ꯅꯥꯏꯗꯨꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯐꯠꯇ꯭ꯔꯕ ꯍꯨꯅ ꯀꯣꯛꯇ ꯀꯥꯈꯠꯈꯤꯗꯨꯅ ꯄꯪꯊꯔꯨꯕꯗꯣ ꯍꯟꯊꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯥꯕꯨ ꯎꯕꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯂꯩꯔꯝꯗꯦ꯫ ꯃꯁꯥꯁꯤꯡ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯑꯁꯪꯕꯤꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ, ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯁꯪꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯅꯦ, ꯅꯍꯥꯟ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯕ ꯃꯤꯠꯁꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤꯅ ꯄꯥꯡꯍꯜꯂꯦ꯫ ꯀꯔꯤꯒꯤ ꯅꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯗꯒꯦ? ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯈꯨꯠꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯄꯥꯏꯍꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯅꯁꯝꯅꯅ ꯍꯥꯠꯇꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯣ, ꯏꯃꯥ ꯍꯧꯖꯤꯛꯃꯛ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯏꯆꯥꯅꯨꯄꯤ ꯕꯦꯝꯕꯦꯝꯒꯤ ꯑꯍꯟꯕ ꯐꯨꯔꯤꯠ ꯑꯃꯠꯇ ꯂꯩꯔꯨꯈꯤꯒꯦꯀꯣ꯫